ngasi ayuk phongkiba naharol gi thodang pausedagi maruoiba pausing lokhacharaga miyamda update pijare scientist singna Samudragi Erolnungda Lottuna Leiramba Chinigi sing Fangba Ngamkhre malemgi oina samudra khongbal singda sea grass samudragi napi kaya hauba thengnai adubu lai satpa pambi singde Samudragi Erolnungda hauwe handakta scientist singna kangfal gi lamdamda phangliba carbon dagi saruk anirom henba square kilometer amagi area park sanna sea grass hauba thengnakhre yamna angakpa ama oina nauna sathaki study amada thengnabada Samudragi Erolnungda mamangda ikoina amukta ukidriba mawongda yamlaba chini pairaga leiramba thengnakhre samudra Erolnungda Lottuna leiramba chini asi chawrakna coca cola kauta billion kunthraga nithoi gumbane Germany gi Bremen da leiba Max Planck Institute of Marine Microbiology ki scientist singna journal Natural Ecology evolution da phongkiba study report amada nauna thengnakiba sea grass asi makoi ge soil singda chini gi chang ase angakpa phangna thado e sea grass asi da chini yawbu gi chang ase marine environment da mamang da measure tawkiba du dagi saruk marfu helle scientist sing adu gi estimate matungina sucrose mawong da sea grass asi da malem gi oina sini million ton 0.6 dagi 1.3 phawba yawi haina Max Planck Institute for Marine Microbiology ki head of the research group metabolic interaction Manuel Livekena thadorkiba fresh release amada haide masida phangliba chini gi chang ase koke ken kaukta billion kunthraga ni thoiromne sea grass asina numit khaki mangal dagi machinjak sungba photosynthesis matamda pambi asina sini sing asi putho e loinana sini puthokpagi chang ase nungsa mangal gi phibam gi matung ille nungsa gi mangal yamna saba kalen thagi matamdana pambi asi sini puthokpagi chang asi yamna wange sea grass asina chahi billion kaya samudra manungda yamlaba chini kaya tungsillaga thamba se angakpa amane samudra da leiba apikpa jiba kaya na chini asi makoida yamna energy pibaga loinana yamna thuna tumbana pambi asi yamna pamna chuppe tarani thoi suba Manipur Legislative Assembly asina khwaidagi yamna MLA singi mathakta election petition thaba tam oire mamangi tam singi yengarubada handaki taragani thoi suba Manipur Legislative Assembly tam asina tongan ba kendra dagi karagliba MLA singi mathakta High Court of Manipur da khwaidagi yamna election petition thaba tam haibadu oire ngahan me mapan da High Court of Manipur da tongan ba kendra dagi karakpa MLA mapan gi mathakta tharakpa election petition sing admit tawkhibaga loinana hojik phawbuda punna election petition kunthraga mari admit tawduna respondent haibadi MLA singda akaknaba tarika loinana notice thaduna chaliba tha asigi manungda hearing chathanabasu court na respondent singda official oina notice pikhre amaromda petitioner singna respondent singi mathakta tharagliba election petition ayamba respondent haibadi MLA singna handaki taragani thoisuba Manipur Legislative Assembly mikhalda makoi gi election affidavit lana nomination paper sing file tauba aranba information hapchinba masagi jahi lana hapchinba education qualification lana hapchinba made masagi asengba lanthum mayek sengna pandavana maruoiba petitioner na maral sire ngasi ayuk phongkiba sanalaibak pausidagi maruoiba paw ama mulakhotsaraga miyamda update pijare nong marakta sign takpa personnel CM na manapi dawre phudit phuna sokhiba akanba nongju marakta masagi mathongna hena lui khanduna pumcho chotpa makhai mi chilaba Churachandpur gi lambida asat awok sing khudong thiba thokada ngak thokna bagi damak sign takiba traffic police personnel amabu pungning thogot po ina chief minister N Biren na sel gi mana khusin nagadawre masagi mathongna hena lumna lawduna akanba nongju marakta duty tawkhiba Churachandpur gi traffic police personnel adugi mameng BT Henjoy Wi-Fi kawi mahaki constable number na 09020661 ne Chief Minister Nongthongbam Biren na mahaki social media page to thagalakiba post amada constable Henjoy Wi-Fi na akanba nongju marakta mi chillava Churachandpur gi lambi aduda mathau pangthokuna leriba adu ubada thagatpa phongdokhe mahakna mathauda kathokpuga loinana tawriba thabag adubu Chief Minister na singthakhe loinana ngasi BT Henjoy Wi-Fi bu mahakna miyamgi dama kathokpuga loinana mathau pangthokiba adugi damak sel gi mana khusinaragani haina phongdokhe aroibada tabiriba pumnamakpu thagatchari